ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯒ ꯈꯔ ꯈꯦꯠꯅꯕ ꯑꯃ ꯑꯣꯏꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯇꯦꯡꯅꯧꯄꯥꯜ ꯖꯤꯂꯥꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ 16 ꯃꯈꯣꯏꯅ ꯂꯩꯈꯤꯗꯕꯒꯤ ꯉꯁꯤ ꯃꯉꯥꯅꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯗꯗꯧꯅ ꯂꯝꯖꯤꯡꯉꯒ ꯑꯩꯈꯣꯏ ꯃꯄꯨꯒꯤ ꯃꯐꯝꯗ ꯃꯩꯔꯥ ꯀꯠꯆꯕꯅꯤ꯫ ꯉꯁꯤ ꯃꯉꯥꯅꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯆꯕ ꯃꯩꯔꯥ ꯀꯠꯆꯕꯒꯤ ꯊꯧꯔꯝꯁꯤ ꯆꯠꯊꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯁꯥꯔꯗ ꯂꯩꯕ ꯇꯥꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛꯅ ꯋꯥꯕꯗꯨ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯃꯩꯔꯥ ꯀꯠꯆꯕꯁꯤꯗ ꯃꯌꯥꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯇꯥꯔꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯈꯨꯔꯝ ꯌꯩꯄꯣꯛꯄ ꯂꯥꯏꯅꯤꯡꯊꯧ ꯌꯥꯏꯐꯕ ꯅꯧꯡꯅ ꯅꯇꯧꯅ ꯇꯦꯡꯕꯥꯟ ꯑꯣꯏꯔꯤꯕ ꯌꯥꯏꯐꯕ ꯃꯅꯤꯄꯨꯔꯒꯤ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯊꯥꯎ ꯀꯧꯕ ꯈꯨꯟꯗ ꯃꯇꯤꯡ ꯃꯅꯥ ꯂꯩꯔꯕ ꯅꯍꯥ 16ꯕꯨ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯒꯤ ꯋꯥꯡꯗ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯈꯣꯏ 16ꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯁꯤꯡꯉꯦꯜ ꯂꯩꯀꯣꯜꯗ ꯅꯨꯡꯁꯤ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯉꯥꯅꯤ ꯊꯧꯔꯝꯒꯤ ꯃꯔꯤ ꯂꯩꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯌꯥꯏꯐꯕ ꯈ꯭ꯋꯥꯏ 10ꯕꯨ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯕꯗꯤ ꯀꯁꯥꯔ ꯖꯤꯂꯥꯒꯤ ꯅꯦꯍꯔꯨ ꯀꯣꯂꯦꯖ ꯂꯝꯕꯤꯒꯤ ꯄꯣꯏꯂꯥꯄꯨꯜꯗ ꯂꯩꯖꯔꯤꯕ ꯑꯍꯟ ꯅꯤꯡꯊꯦꯝ ꯕꯤꯔꯦꯟ ꯁꯅꯥ ꯑꯩꯍꯥꯛꯅ ꯉꯁꯤ ꯌꯥꯡꯈꯩ 18ꯅꯤ ꯆꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯤꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯔꯕ ꯅꯍꯥ 16ꯕꯨ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯋꯥꯡꯃꯗ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏ 4ꯕꯨꯁꯨ ꯅꯝꯗꯅ ꯐꯥꯔꯒ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕ ꯃꯈꯣꯏ ꯑꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯁꯤꯡꯉꯦꯜ ꯂꯩꯀꯣꯜꯗ ꯅꯨꯡꯁꯤ ꯂꯩꯅꯝ ꯑꯣꯏꯅ ꯏꯪꯅ ꯇꯞꯅ ꯂꯩꯔꯨꯅꯕ ꯏꯄꯨꯔꯣꯏ ꯑꯄꯣꯛꯄꯒꯤ ꯃꯐꯝꯗ ꯅꯂꯥꯏꯅ ꯊꯧꯅꯤꯖꯔꯤ꯫ ꯈ꯭ꯋꯥꯏ 10ꯕꯨꯁꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯇꯥꯡꯁꯤꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯁꯨ ꯋꯥ ꯑꯣꯏꯅ ꯂꯧꯕꯤꯔꯨꯅꯨ꯫ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯋꯥꯐꯝꯕꯨ ꯈꯪꯗꯕ ꯌꯥꯎꯕ ꯂꯩꯔꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯇꯥꯡꯁꯤꯗ ꯀꯥꯡꯉꯨꯖꯝ ꯔꯤꯁꯤꯄ꯭ꯔꯤꯌꯥ ꯒꯨꯝꯅ ꯃꯥꯂꯦꯝꯗ ꯊꯝꯂꯤꯕ ꯋꯥꯐꯝꯕꯨꯁꯨ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯇꯁꯦꯡꯅ ꯑꯃꯗꯤ ꯁꯧꯒꯠꯄꯤꯐꯝ ꯆꯨꯝꯃꯤ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯤꯇꯩ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅꯤ꯫ ꯑꯔꯤꯕ ꯄꯨꯌꯥ ꯀꯌꯥꯅꯁꯨ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯇꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯃꯇꯝꯗꯁꯨ ꯑꯈꯪ ꯑꯍꯩ ꯀꯌꯥꯅꯁꯨ ꯏꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯃꯤꯇꯩ ꯂꯩꯕꯥꯛꯀꯤ ꯂꯦꯡꯗꯕ ꯃꯍꯩ ꯃꯤꯍꯧꯔꯣꯜꯅꯤ꯫ ꯉꯁꯤ ꯅꯍꯥ 16ꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯌꯥꯏꯐ ꯂꯝꯗꯥꯡꯒꯤ ꯃꯇꯥꯡꯗ ꯃꯉꯥꯅꯤ ꯊꯧꯔꯝꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯦꯛ 8ꯄꯨ ꯀꯠꯆꯔꯤꯕ ꯍꯩ ꯂꯩ ꯃꯩꯀ꯭ꯔꯨꯛ ꯃꯩꯔꯥ 8ꯄꯨ ꯆꯟꯖꯗꯨꯅ ꯊꯧꯅꯤꯖꯕ ꯑꯁꯤꯗ ꯈ꯭ꯋꯥꯏꯅꯁꯨ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯌꯥꯏꯐꯔꯦ 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 ꯏꯄꯨꯔꯣꯏꯅ ꯌꯥꯏꯐꯔꯦ ꯑꯄꯣꯛꯄꯅ ꯌꯥꯏꯐꯔꯦ ꯑꯍꯟ ꯅꯤꯡꯊꯦꯝ ꯕꯤꯔꯦꯟ ꯁꯅꯥ꯫ ꯈꯨꯔꯨꯝꯖꯔꯤ ꯏꯔꯝꯗꯝꯒꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈꯤꯕ ꯑꯣꯏꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝꯗ ꯊꯣꯛꯏꯕ ꯑꯋꯥ ꯑꯅꯥꯁꯤꯡꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯖꯔꯤ꯫ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯡꯁꯤꯔꯕ ꯄꯥꯝꯃꯨꯖꯈ꯭ꯔꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟ ꯑꯣꯏꯔꯛꯀꯗꯕ ꯏꯆꯥꯁꯤꯡ
kaya amagi thawai mangkiba ngarang nahanda thukiba makoi 16 gi mafamdasu ngasi mangani laihun tambaga mari lainana aikoigi salai 8 ki manungda leijariba 8 ni haibasidagi ahenba numit leitraba sina khudam oiraga khoiru maira 8 kachaduna lairang tamjaduna maigi maira kachoribase leikidraba thawai sing aduna mapugi kuya khada ingna chikna nungaina lainanabagi damakta thawni jabani loina iramdamda thuiba awa ana sing ase athuba matamda ibudau pakhang bagi matik magun leiraba lamdamne ibudau pakhang bana laingdo sana mahina punamakpu yaipaba purahanbiyu haiduna kuramjari loinana laibiriba punamangnasu yamna chiksinna laibinaba nununga ningsingjari Kuramjari khwai tarau ngasi maribang maramdam kajabagi damakta yabi thawai ma angkraba thawla leiraba naharon tarau loigi mangani chanba tharamsida makoi thawaina lairamlenda ingna chikna nungaina leirinu mi damakta ayung mapugi makamda nijari ꯊꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯑꯣꯏꯅꯗꯤ ꯃꯩꯔꯥ ꯀꯠꯄꯁꯤ ꯂꯣꯏꯖꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯥꯆꯪꯕ ꯃꯇꯝꯗ ꯑꯃꯨꯛ ꯃꯩꯔꯥ ꯀꯠꯆꯒꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯌꯥꯆꯪꯕꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯩꯔꯥ ꯀꯠꯆꯕꯁꯤ ꯂꯧꯁꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯥꯞꯅ ꯂꯩꯕꯅꯤꯅ ꯀꯩꯝ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡꯃꯛ ꯅꯥꯗ ꯌꯦꯛꯇꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯅꯆꯥꯁꯤꯡꯅꯁꯨ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤ